Mayambu amuk Amazing Bible Profession Ministry in Manipurina Karamna Neinagani Ngasigi aina lokatsari ba topic asidi Bible Karamna khangnba Neinagani haiba asigi maramda ina lokat nasi ngangjagani how to study the Bible masi yamna maruoiba topic amani maramdi Bible khangbा haibse koi yamna darkar loi ngasidi Bible khangdabadagi misina Bible je saran turana hanbadagi malam prithvi asida tongamba makhalki Christian denomination kyamarum lei masina maram oidana atopa dharma singna nakoi Bible di samanaba Bible pai hai aduga kari gidamak nakoi na kanakum kharana masi tapi kanam kharana masi tapi saran turana tapi ripse karigno masina tapudi nakoi Bible do saran turan mani haina mina yamna haini masigum myam masidagi kon ngai gidamak masi kudingma ase tholibagi maramdi Bible haibase masa masai oiba ningba apamba dugi matungna artha hanbadagi thopani adubu Bible di Bible masana artha hangadabani haibase ekoina khawroidabani aduna maram asigi maramda Bible kamaina nainagatage haiba asigi maramda ekoina masi khara nainase masi yamna sangba topini part 1 2 natraga part 3 phawba sathabe yai adugo masi hawdagi na loi phawba isnausing nakoina Bible gi maramda phajana khangadi Bible se kamaina phajana artha hange haina khangagadi nakoina ishor asumba ningbodo phajana thiraga satke haiba tarabadi masi gi naina base nakoi sau yabiu aina haiba text kudima nakoina paraga nakoina samna masida taba khagna thaba paraga masi kudima amuk no tawraga paraga nakoina masi amu hanan aina biu nakoida masina gyaluksinga do lakpa ngamgani ahanbada ishor han changjasi sargada laiba yamna minungsi jawba ipa ishor naku haninga leitana thagatsare nasi ki thawjandagi ipa papsalapana naina nasi patau karamna naki Bible asin nainaraga khangadage haiba si naramda khara Bible dagi nainajagadawri masida naki thawai asengbodo Sambidona fazana aigi kokta aigi sindana hana ohendi pa ina ngama matamda kokta namba khalaga sindana seran turana ngthopi ba kyamarum yawe madugumba kudimma aduna na thon biganu aigi aningo ngangan biganu na ke aning madigi mating ngangan bi tagadriwa yengadru pesna kudinga sunang na samana bapor ado pinabiu makoida sumasi loksing gyan tabudo pinabiu paisho hawding loi phawna hana simbiu Prabhu Jisu Christ ay gumida kuramjari. Amen. Maroina ngasigi topic ase koina Daniel amasung Revelation haiba lairising ase masi nainaba matamda masi topic ase yamna khangba darkar lai madugi tam aina ngangchabani aina Daniel Revelation dachu masi series se ai sathage khale aduna isnaw sa ahambada yengse ikoina Bible se Karamna fazana bahatana gyantana nainagadage fazana khangadage haibase masi nainagadage haibase ki aina point khara Bible dagi ai ishana mi ki atopa lairising paabadagi nainarukdagi phangakpa aingonda leiba experience khara do madugi karamdana khoida share tawjagadabani sinawsa aina ngangba matamda aina koktana amakhal adu chindana ama hekta ngangthokiba soikiba yawi madugumba sing adugi damakchu nakhoina ngakpiyo ai pajarke ahanba ikoina paaba matanda Bible je khangi hai tadi ahanba koigi rules niyom haiba taradi Bible je toina paaba read the Bible often hai reason patana Bible de toina paraga wakhal thadaba kokse thakar si anna margoi aduga ai isangonda leiba preconcept aida haidi koina karu basar search matungina kanaum kharana sumna takpi be kanaum kharana lana takiba adugumba idea do thammaga ekoina paaba yade Bible se madu toina lopthoga koina paga tabni aduna ahanba rule the Bible de toina paba aduna koina pesa sama paba matanda haiba verse to koina madugi artha do koi kokta laitri paba madu wakan khatlaga koina hadan jana ishwara prasna taro paba ibse yamna maru oi ahanba text pajar ke 2 Peter gi 1 gi 19 da sun hai we have also sure word of prophecy koina Bible da tungda thokadaba kyamarum sure hai bisu choi dana tungda thokadaba kyamarum lei hai
masing asimuk thokliba akoina COVID-19 haiba siguma laina laisatase masiju Matthew 20:24 dan ishona pestilence 1 to 9 da pestilence laina tina kyamrum tholakani haibse akoina layang bungam da laina tina kyamrum amagi mathangda mathang tholakani haibse Prabhu Jisu Christa lakching wangda tholakani haibse masi sumduna laidibani masi da akoina kaisungani laite adugumba mayamum lay Bible da yawse Bible gi tak ayamba Bible sing chide profession whereunto you do well that ye take it haiba prophecy asida akoina fazana puning changduna masi loksale as unto light the sign in a dark place amamba mafunda ngalanba mangalgumna haibani prophecy azina amam prithivi asumba khangdaba mising asida masina mangalam pirakani prophecy ni nabi kana bhaibsini asini until the day dawn no ngandri phawga and the day star arise in your hearts nakhoi thamoida nungthingi thawamisa haibati numit ado nakhoi thamoida numit ado thokchi aduna ngandri phawga haibati Prabhu Jisu Krishna akhoi thamoida ngandro akhoi thamoise imamamba patta tarumani adu Bible gi prophecy nei nabagi mapana Prabhu Jisu Krishna akhoi thamoida laaga akhoi khangba lai bukudimukto loina khangangini haibse masini aduna madugi damo akhoi Bible nei naba haibse yamna darkha lai madu khangri phawba akhoi pagadrba passage atu khangri phawba hanjana paaba haibse masi yamna maru oibani asigi kanaba amuk 3:16 da amuk yangse 2 Peter 3:16 da and also in his epistles magi teaching asida speaking in them of this thing haide sing mokoi gi maramda asiguma singche iye in which are some things hard to be understood haide apostle sing ade maisok sing ibse koina khangba ngamdaba yawi have khangba ngamdaba yawi which they are unlearned and unstable haide chumba khangdaba tamdaba mission aduga mapung sabdungna leptaba achumba kidam sabdungna leptaba ina khangba khara dugi matungna sabdungna leptaba mission aduna ko resai ko makoina na paishle adugumba khangdaba adu makoina loksale as they do also other scripture masi kangrabni atai scripture jo atai gi Bible gi lyric ju khangro aina unto their own destruction aduna haibu loksalaga mokoi masabu Noroki lambida chingai gi yamne sinawsa kana um kharana di Bible gi study nei naram matanda kari um khangda khara yaw Bible ji kham ngamro masidi kana dabni masini ne rubi kana bna te ba kristano yo kana dena tok thoki aduga tope athis oiba aduga mission ki amrum yaw aduga masin ado mokoi masan sabu manjbe sinawsa ai koina khangda dabdi Deuteronomy 29:29 that you have the secret belongs to God reveal belongs to us aikoina ishodi manamda koina khangba ngamba nate khangba ngamdaba makhaido kanagi ishorgini ishona ikoida Bible phongdok pikraba achumba mayamdo koina khangba makhai arang khubanggi maramda khangi hai yamna fajana mayek seng ire ni ama kamai tawna pa thadoga kamai tawna arang khubum phangani habji maramda Bible fajana ire adugumba khangba singdo ikoina nei kanu khangdaba yawbu matamaduda aikoina ishona aikoida bibi draga de koi khangara Maduda aikoina nangom pudana Bible sri khangmu ngamdabani hoina kaidongda parasu khangmu ngamordona naina ba kana de kana tokphokje masi phatte adugumdo aikoina tawroidabani habsni masina number 1 point aikoina Bible toina paba habse number 2 da amu gengse aikoina 2 Corinthians 2 gi 1 Corinthians 2 gi 10 da emu pazrake Bible se number 2 Bible je khangge hai taragadi aikogi thamoi je thawai asengmana chingbigedan moved by the Holy Spirit haije thawai asengmana chingbigedabni haije yenge thawai asengmana kai dobra ni paminase but God had revealed them unto us makoi ado Bible ge achumba myamado aikoi da phonglo pire by his spirit make thawai asengbagi mapana for the spirit searches all things thawai asengmana khangdaba hiram amta laite hiram khuding mana loina thi hai ye the deep things of God ishor da khata laiba ishor da khatang khangbdo adu phaw mahana thibi hai madu aikoi da phongdok pi ne sinawsa masini adugo hamu yengse
the Bible je khoi na khang ge ta di khoi na 2 Peter 1:21 da ai amuk pa jara ke pasai pa ki bito adu ni 1:21 da pasai pa ki makhan se da ya. For the prophecy came not in all times by the will of man, but holy men of God spake as they were moved by the Holy God. Aduna prophecy kudimo Bible kudimo 2 Timothy 3:16 is all scripture are given by the inspiration of God. Masina habidi masiga athati karino Bible live se mai chausin na Bible kamani ibra apostles na Bible kamani ibra habida thawai aseng bana makoi bu singbiraga thawai aseng bana makoi bu inspire tawraga inspire to by makoi bu thawai happy raga khoina mai bisina makoi da lai tonga makoi na fataba lai na hairaga makoi da ngangba adu mo aina ishogi thawai aseng bana makoi gi kok ta ngangbi raga makoi na vision uraga adu mai to dana makoi da ukiba thokiba myam adu makoi iram bane masi makoi gi kalpana tawraga khoina poitsing apaw poitsing na kalpana tawraga ibado William Shakespeare hoigumba Manipur gi apaw kapi ade hijab angang hal makoi na kalpana tawraga makoi gi wari do aseng ba thokpa na kalpana tawraga ibado aduna te masin haide Bible la habse ishona haide iriba mission adugi mai chausin adugi apostle sing adugi makokta maki thawai aseng baduna ngangbi daga makoi da ibne loina ngangbi adubu wata adi kedoba makoi gi mi dugi makoi da lairik haiba makoi gi knowledge laiba makoi gi vocabulary makoi gi ngang thokpa ngambi shakti do adugi matuna makoi gi wahi da ibni adu madu da iriba wahi khuding adudi shona inspire to ibni habse akoi khangda aduna Bible khangge harabdi thawai aseng bana inspire tawragi ibni thawai aseng bana inspire to bidragadi aikoina masi kaidong da aikoina Bible paaba matam da aikoina khang sungang amor habse masini thawai aseng bana singbiba mi adu khaktana Bible ase khangba ngani aduna aikoina Bible paade ile isongona prarthana tawba thawai aseng ba piu hanni mi ja habse masi yam maru oi habsini masidam yengseng. What will the Holy Spirit do? Thawai aseng bana ikoi da kari tawgani thawai aseng ba lapa matam da ikoi na kari tawgani habje mu John 14 da salase John 14 da thawai aseng bagi maram da yamna i 14 gi 17 i pazara ke even the spirit of truth thawai aseng baje achum bagi spirit hai mana ikoi ba achum bini whom the world cannot receive pitivi da leba mission ma siloksan banga moy because it set him not makoi na mabu ubangam de neither knoweth him mabu khangde but ye know him nakoi na mabu khang for he dwelleth with you and shall be in you thawai aseng bana nakoi ga loina bigani habi aikoi ga su thawai aseng bana loina bigani aikoi na Bible paningai gi damo Bible khangai gi damo nainaba matam de sai chinawsang thawai aseng bana aikoi ga loina bigani thawai aseng bana aikoi ga loina bi taragadi mahana aikoi bu achum atu da singbigini amuk 15 gi 26 ta amu yeng nasi John 15 gi 26 but when the comforter is come whom I will send unto you from the Father ipada gi nakoi da tharakadaba nakoi bu harau nuahangadaba comforter ado lakon matamda even the spirit of truth achum bagi thawai do which proceeded from the Father ipai shodagi lakuni he will testify of me kari tawuni haibam pinda thawai aseng bana Prabhu Jisu Krista gi maram da saki pigni habi adana Bible haib se kana gi maram Prabhu Jisu thawai aseng bana ma kai dawuni ma masa gi maram da kari shunga thawai aseng buje masina Prabhu Jisu Krista gi maram da phongdok pigni habi thawai aseng bana khoi nganga ga na Bible pa do ji kaino Prabhu Jisu Krista gi maram da khangningai ni khangda ba leiba myam da adu gi maram da khangningai ki mo mahana angbi gini habisini aduga 16 gi amuk 13 da ipazara ke howbeit when he the spirit of truth is come hade adu moina ma aseng ba thawai aseng ba mahak aduna laklaba matamda lak he will guide you into all truth koje all truth having Bible da yawriba summa khuding ta mahana lamjing bigini for he shall not speak of himself ma masama ki maram da ngangoi but whatsoever he shall hear
that shall he speak, and he will show things to come. Mana have to say, Kanane, Tawai sing when I could watch over the Lamzing beginning. When a Bible and yet it came coming like them. I quite a coming Chumbo, Madu could you see that Tawai sing when Lamzing beginning? I do get to the lack of everything at the Sumana, I begin prophecy. When a prophecy at the Sumana, I could have beginning. Prophecy come by to do Masi Tawai assembly. When is now saying Masina, Maduni Aduna, Tawai assembly alter when a Bible Papa Matam, Sukan Kangba Moy, have seen Maduni Kanagumba, showing Maramda, Sukan Kang the Bamishna, but Christian with the Bamishna Bible, the top local Papa Matam, quite Kang. Maram Dikadova, Tawai, quite distinct with them. I is Hamahana, Christian waiting Matamda, Matamamada, Equigi. Christian is now, we take Christian is now, don't coulding the Manipuri, don't coulding the Manipuri New Testament, you see, toy about have a Bible or quite a only element, a quite upon Isham Christian waiting either. Must see 2000, must see 9, 10, Adai, Adoy, got 2005, Hiva 6, 7, 5, 6, Adogi, Adai, Matamatu, in a class. Sabian I can cover them in a Bible the pie, Pavum from the country. At the Bukona, Christian were not in the part of the country. Snaps of Massini, Kangu Moy, have said, Madame the Tawai assembly out of Nina. Among young say, Tawai assembly is a Canada, PV Braham X5K32 die. X5K32. X5K32 Gamupan, you say. 5K32 die. Come minute Hawaii. We are his witnesses of these things, so is also the Holy Ghost. Tawai asing bagi chu okay sakini, whom God had given to them that obey him. Shona hide in the mission aduda Tawai asing be. Sinausin, nang ishu shona hide in draba. Ishona on namon the kangan garba, achumba kachitanado, hana in draba. Adugi matung the hana satraba, Tawai asing was in namon, sumpi pibiro. I want the sumpi pibiro. Tawai assembly PV Dragadi, Tawai assembly Sumbada, a Huibu, Sumbada. Lamzing beginning, Adoitadi, Tawai assembly Pangel, Sumbada Lamzing Rock, Tawai assembly could later Decanai, Tawai and again, Satan Tawai. Satan Tawai, and we will not show Tawai. Bible Bible, and they could say, Satan Tawai, Chimbiraga, Arambalambi to Salambe, Natraka, show it Tawai and Chimbiraga, a Sumbalambi to the Salambe, Lambi any company, Massi. The Tawai assembly. Shona equina Kanga, but some of the other Matuna, Sapataragadi, Ishona Tawai assembly. Beginning, Anishba Pointa, Tawai assembly, Yaw Dragati, Bible Labs, Tawai assembly, and spirit already evening, Tawai assembly, Yaw Dragati, equina Bible, a second on the Kanga Moy, Masina number 2 point. Number 3, Yamarwe, and seeking to know and obey God's will. Equina Bible part of the Carino Hamilton, show the animal to Kanga and Equina. Can't get to do okay, Shonam getting Mudo, and what the Kangu, Hainamasi Tinaba, Tigado remain. Aduga, show Madu Kanglaba Matunga, and gay having you walk the Bible father. Do not trava. Bible has a queen of Kango Mara. Miga Mari getting a queen of Bible party, Kango Mara is in outside. A quick show Yatumbudo, Bible the Pongo repeat, show Yatumbudo Carino has a quick Kang them of Tigado never. Tiraba Matunga, Haiba, a Tumba Kangudo, a queen in the never. Adugi enge haina shona ikoda phongdo phikraba adu thiraba matunda phongdo pire phongdo phirga chumbudo illaga sakadawne adu satraba makha tana shona ikoda asumba lambi da kaidong lamjing biro aduna number 3 point of masi yangche fearing God. Number 1 masi gi makha ai section aina sigi title sigi makha da section A B C na khaidopani ahanba point da shogi aning bati ba habsida Psalm 25 ki 14 da. The secret of the Lord is with them that fear him, and he will see them his cabana. Right? Ishogi aron by the Canada, Ishobu Kiba mission adu the Ishogi aron the Ishobu Kiba the Ishona high in Bible. Ishona high in the mission adu da Ishogi aronba. Equina Bible has Ishogi aron. Quaki aron badubin. Ishogi achumba aron badubin. High blessing do Ishobu Kango mission adu the Ishona Pibigani. Masina Ishona Khangnba say, Masi Ishobu Kiba have say, have the Ishona have in the say, Masi Yamna Maru Oi, Dugam, Amudin Ishona, I could be Lamzing any Hana, Bible the Camrum was a pea, Hydrogadi Madam Ifana Karapazarke, Sam the Gi,
Yengmase. Psalm 32. Psalm 32 gi 8. 32 gi 8. I will instruct thee, aina nakoibu poktak pigini, teach thee, nakoibu takpikini in the way which thou shalt go. Ay koina sakadaba lambi, achamba lambi ato aina maduga nakoibu takpigini, nakoibu poktak pigini hambe shona hambe. Masini, I will guide thee with my eye. Ay gimina nakoibu lamsing bigini. Koina Bible papa matamda ishol ni mudo koina khange, aduga inige hane koina papa matamda ishol promise bibi. Ay achamba da mahana takpigini, hayba achamba duda ishona ikobu lamsing bigini habse masini. Amlai atay deju adugu Psalm 73 24 suna koina pabi agan aduga ay Isaiah da musalage. Maramdi masida kuina Isaiah 54 gi 13 da. And all thy children shall be taught of the Lord. Great shall be the peace of thy children. Masida ishona ikoda wasa pibje keno. Aikoi Christian ishoni macam bususim ori basin. Christian ori ba aikoi kudima. Jehudi da haibni. Jehudi na koi kina sana susim adu ishona takpi gini hai. Makoi na ing tapala gini hai. Aikoi da jo ishona takpi gini isnaucha. Ishona aikoi da piba promise karino. Ishona aikoi da kamai takpi ne Bible gi mapana. Adu gini aikoi na Bible na inaba matamda. Bible na inara kanda ishona aikoi da takpi gini. Aikoi kari taugani kari tauroi haibdo ishona aikoi da takpi gini. Magi achumba khangan gini aduga aikoi na thamoi da ing tappa haibse. Aikoi laigini haibse masini ishona aikoi da pibi base aduga aija 28 tam ginsi 28 ki 26 da For his God doth instruct him to discretion and doth test him. Haibnisida masi maroina kona Prabhu Jesu Christ gi masina haibse keno ishona mabu singai loksing singai mabu poktapi dotisim ishona takpi habsin masina habise masina ikona kawroti ishona ikobu takpi gini ishona loksing singai gidamo magi asombo khangningai gidamo ikona takpi gini habsin masini mana haja aduga muk John 7 gi 17 damwa if any male pazara kisonda John 7 gi 17. If any man will do his will, kanawo mina ishogi aning mudu tauragadi, he shall know of the doctrine, whether it is of God, whether I speak of myself. Masida lere, masina yadi, kanawo mina ishogi aning mudu tauge, ishogi aning mudu tautaragadi. Mana ishorgi doctrine adugi maramda ishorgi takpi tambiriba hojik petibeda oina misna takpi tambi doctrine memle masi Bible gi matungina takpi dabra habdo okhen khangani masi ma masama thandagi ngangi bra natraga masi ishorgi matungina ngangi bra Bible gi matungina ngangi bra habdo khangani hamni masi Prabhu Jesu Christna jusing dabni aina ngasi ngang thoriba myam se nakoina Bible do khangam bataragdi nakoina ipa ishorgi aning mo tawram bataragdi aina ngangi se ay shagi aningbra ay shai thadagi oina ngangjari natraga shogi maramda ngangjari Bible gi doctrine gi maramda ngangjari bra habse nakoin khangani hamne adumna ikhoju ngasi prithvi da laiba pastor singba laiba na takpi ba doctrine yam pure ba takpi bse Bible gi oida ba yam yaw aramba mayam yaw masi achumbani arambani habse koina khange haiba taraga di koina Bible ni na bata ishogi ni khangba ta aduna number point 3 da aikoina kawroi dabse chinausa Bible nainaba matamda aikoina kawroi dabse ishogi achumbudo aikoina aningbudo thidokanda magi aningbudo inge Bible da phongdokkiba magi achumbudo thidokke haiba achumbudo ishogi aningmani haiba aningbudo aikoina illaga sakke haina adumain tabu tarati achumbudo khangani aduga achumbudo khanglaga na koina indraba pakhatana na koi Bible nainaba sukang khangora kanana singbiram shaitana aikoibu shaikyangi thawaina koi chingbirani adu aikoije anum aranbado chumni haina adum manthak torogani adugi damo second Thessalonians 9 chapter 2 that I will send a strong delusion habdo second Thessalonians 1-2 sida habdo aina no khoi nam tharakani do tu koigini adu ni chinau sa sumba khangaba matungda sumbudo inbiu adu tari ishona ma khata sumba pirakani amutungda pula piroi machina khara hayeng na khara
sum mathang mathang achum baju sum khaji sum khangalaga yamna khangba haibdo oirakani masing sida sum na hai koinan kanagumba Bible gi sigi maram God will teach those who seek to know his will ishor gi achumba aningba thining ni khangning iba mi singa do ishona takpi gani and who endeavor to obey his voice maki konjendo ta khraba maki achumba konjendo inabo khona ba mi singa do da ishona takpi gani we must be willing to know God's will at whatever the cost ishor gi achumba do khangi ba matamda mina ibu thina haibe ai mina ibu tan thokpira ba ai church gi disfellowship to ba ai like ai na nang boin thokpira ba ai adum adu gumba me am do thekna to na me am do ingodo wening bo irasu haiba achumba do khona ingadabni to do whatever is revealed ishona Bible da khoida phungdo phikirba achumba do khoine illaga sat kadabni masi ki number 3 je khoina tawdraba makata ne shona khoida achumba phangan biro aina khangiba achumba khara adu su kaidoba maduna ibu noroki nambi da saningai wegini masina number point 3 kawridabni ishogi aningbudo thidokwa haiba aningbu khangbudo adugi matuna chapter number 3 number 4 masimana masigi number 4 sida losilagani aikoina Bible ki translate aikoina interpret tawba masigi athan rokpase Christ centered interpretation haibe aikoina Bible je Christa da aikoina athan bu khujum se Christa da jumphom oigedabni haibjini Acts 13:27 da hai ai pajarake Acts 13:27 da karigidamok Jew singna Prabhu Jesu Christa bu kanbiba mapuni haina mokoina loksandribano haibji maramda masida I mokoina khangde mokoina nungna thai mokoina hali 13:27 For they that dwell at Jerusalem da laiba mokoina their rulers mokogi lebak thauda wain thauda tawriba singna because they knew him not mahana mokoi bukhangde nor yet the voices of the prophet which are read every Sabbath day Sabbath khudingi pariba Bible gi professing haidi Bible gi lyrics maichok sina iramba singa do mokoina khangde they have fulfilled them in condemning him adubu mokoina tawdi Prabhu Jesu Christ bu maran siraga cross ta pangting duna hati have masi khari gi damak to nation option Jews singa makoida hana Genesis 3:15 dagi horoga Moses ki matham dagi matang maichok sina nakoi gi damak kanbiba mapu ma thakani havni haibu kanbiba mapu do laga ishona khando khrabni haibu mi singa duna mahapu loksandri bse kari no masi maroi ba maramdi Bible life se makoi masagi aning paamdo du khakdagi matungna makoina interpret taw aduna maram moidana makoina mabu loksandane Messiah has a Mokoina Mokoi Wakalda, Ningpo in a Pokani, Mokoi Jude, Mokoi Romans and a Mokoi Makapo, no labdo to the Gimoko can begini, at Opazasing Gimatam and Dagni, have a Mokoi prejudice, Mokoi preconceived idealdo, Aduna Maramoitana, Mapu, Loxan Gide, Mark Badi on the Pokani, have them when I don't the Tazete. Madunum Bible, the Mokoin, uninterpreted over do the Gimaramoitana, Mokoibo. Prabhu Jesu Christ bu loksan begi mota Prabhu Jesu Christ bu makoina hat kibani habise ekoina khanggadawni aduna akoina Bible translate tawgede in the light of Jesus Christ Jesu Christ da yum phomoiga Jesu Christ da piba Jesu Christ gi mangala yum phomoiga Bible khudimo se ekoina interpret tawgadawni madu natragadi ekoina ngamoi mu yengse how and why to search the Bible ekoina karigidamo Bible je thikeduino habje John 5 ta sache John 5 ki 39 46 5 ki 39 da no koina ma'am familiar revni search the scripture Bible theo for in them ye think ye have eternal life koina Bible para kanda da pa ki mapan khatana koina arang ko phangani maram adugi da koina Bible thigidamni they are they which testify of me maram di number ani le resida ahan bada Bible paraga naina tu che karigino ai koi ge arang ko phangngai ki dam ani shubana kari Bible na Prabhu Jesu Christ ki maramda ngangdi sakhipi aduna Prabhu Jesu Christ do phangaga sakhipi ba Prabhu Jesu Christ ngondo ekoina loksalaga arang khubam phangngai gi damo Bible se sinam pa kadam masini ekoina kai gi damo Bible thi dam karamna thi gi dai adu 5 ki aduga 46 amu parake
For had ye believed Moses, ye would have believed me, for he wrote of me. Hai man habsi. Nakoina Moses na hairambasing ado nakoina thajaba taragadi kedoba. Nakoina aibusu thajaram gadabani. Maramdi Moses na aigi maramda I hai. Snausa. Like mga ahan Genesis, Exodus, Leviticus, Numbers, Deuteronomy, hariba like mga kanana iba Moses na iba. Hariba Moses ki like iti the Prabhu Jisu Krishna masaman hare Moses na aigi maramda I hamni. Prabhu Jisu Krishna ki maramda I hamni. Old Testament ki Bible khuding muta je mahoro ki hauraga ko Malakai phawa aduga New Testament da su Prabhu Jisu Krishna ki maramda I hamsni. Aduna Bible ki kana umi kharan Old Testament दरकार लेते हैं करी की दरकार लेते बनो ओल्ड टेस्टामेंट दरकार लेते रहती सिदम जॉन 5 की 46 है ओल्ड टेस्टामेंट में प्रभु यीशु ख्रिस्त की मरम द ई है माइचल सुन प्रभु यीशु ख्रिस्त की मरम द ई है अदो हाई रिबे ई बदो न्यू टेस्टामेंट ना माई मरम द इरम प्रोफेसी आरम खुदिम द न्यू टेस्टामेंट ना मामा सामन लाक मकुं फार माई पुंसी दो ई अनि जे सामान केसु खेनब लेते सिनपसा मदुन मसे एखोइना मतम खुदिम द एखोइना कावै दबसे masigi maram oiduna ekoina Bible se interpret tabu kudum da Krista be jim phom oidum Old Testament gi Bible akoina khange di Prabhu Jisu Krista gi maram da na masina prophesy tawni magi maram da magi asum be maram da ibna je koin kaw oidum aduga aroidam jangse masigi oina ai Dear Ages hariba like adu da gi page 212 Ellen G. White asum nai am phajai the Jewish leader had studied the teachings of the prophets concerning the kingdom of the Messiah makoina Messiah makoigi kanbiba mapugi ning tholeba atugi maramda maichoksing irambado adugi maramda makoina nainarami but they had done this not with a sincere desire to know the truth makoina masina nainje kaino asumbado khangaga inge habi nainabanati hai but with the purpose of finding evidence to sustain their ambitious hope adu makoina nainabdi kedoba makoina laikhraba makoigi asa tawriba makoina si oigini hana tawchariba makoigi asado ambitious hope to ai kanbi mapu do lagadi ekoi mojik lairiba romam chindegi si tawgani ekoi bu si tawhangani ekoi bu nunga hanbigani yenaba singdegi ekoi kanthokani haba makoigi preconceived idea do madu phangngai ekoina khallibise makoina lana thajagibdo masiko madu sustain tawngai gi tamu makoina nainge मधुर मरम ओइदना मखोइन प्रभु जीसु ख्रिस्ट को खंगदे अदुन मस या फजबने हौजके मतमदा जो क्रिश्चियन इस्टिनाउसना बाइबल गी मरमदा नैनबो मतमदा मखोइना खनख्रबा मखोइना ताकपिगे रखरबा बाइबल गी मतुंग इंदबा आरानबदो मधुबु योखनिंगाइ गी नम चुमनिंगाइ मधु बाइबल न प्रूफ तवे हाइनिंगाइ गी दम बाइबल दो थिजुना लै मधुना दि कराइ देगी बाइबल खंगनि बाइबल हाइबसिदे खोइ मथंगी पॉइंट दसु लाखनि amaga sangdamna bhaibje madugi maramchu pakani sinausa ekhone Bible thiba matamda aina thaja kharba aranbado madu sustain tawningai gidamo madu chummi haina uningai gidamo Bible adugi idea da Bible thainarba sukang khangno Bible aduna Bible gi interpret tawu khudima Christa de jumphom oi gidabne Old Testament New Testament Prabhu Jisu Christa gi maramda sakipi aduna okoina Old Testament paba matamda ekhone Prabhu Jisu Christa jo ugadamni Bible gi lamai khuding munda every phrase of the Bible gi lamai khuding the verse khuding mukta Prabhu Jisu Christ gi maramda i masi ekhoina khawu no modabni aduna masi gi matang side lo chlagani masi gi point mari khoina mathang no point khara lairi point 13 muk ni khoina naina gadab se masi gi masi je phajana digest owninga gi nausan khoina hanjan masi pabi no ching ase lobiu no khoina atop isinaw sing ju masi takpiu adu itadi na khoida support phangani adumain tawragati ekhoina hena ishor ki achum balam bi dalam jingani asi ki tabi me hamda shon popi voice no khoina igi video je pahma tarati khoina isinaw sing da khoina share to biu adu ko khoida subscribe to biu hena achum ba bible ki achum khoina ne bangam ngai ki damak la khoidu thiu ai ngam se bible ki matun inara en banna tapai se bible par ni na piu Sagadale be paisho yam thagasare naki thogandi ngasi khoina Bible kamai togdana nainagani habi point mari naina khare haipa point mari ase pa khoida matam khodim ta chingju paisho khoina Bible naina pa se naki chumba thidolaga naki aning madu thidolaga madu ekhoina illaga saningai kitamo
ꯑꯗꯨꯒꯨꯝꯕ ꯃꯑꯣꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯅꯩꯅꯖꯕ ꯉꯝꯍꯟꯕꯤꯌꯨ ꯇꯥꯈ꯭ꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯕꯣꯔ ꯄꯤꯅꯕꯤꯌꯨ ꯍꯦꯟꯅ ꯍꯦꯟꯅ ꯅꯍꯥꯛꯀꯤ ꯑꯆꯨꯝꯕꯁꯦ ꯈꯪꯍꯟꯖꯕ ꯉꯝꯕ ꯑꯣꯏꯍꯟꯕꯤꯌꯨ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯩ ꯑꯥꯃꯦꯟ